ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯅꯥꯈꯝꯕ ꯁꯤꯡ, ꯇꯤ.ꯖꯤ.ꯇꯤ. ꯃꯅꯤꯄꯨꯔꯤ, ꯖꯦ.ꯑꯦꯟ.ꯕꯤ. ꯄꯨꯈ꯭ꯔꯣꯃꯥꯎ, ꯁꯦꯅꯥꯄꯇꯤ 1, ꯃꯅꯤꯄꯨꯔ꯫ ꯉꯁꯤ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯄꯥꯋꯔ ꯄꯣꯏꯟꯠ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯀ꯭ꯂꯥꯁ 10ꯒꯤ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯋꯥꯔꯦꯡꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯅꯈꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯂꯩꯈ꯭ꯔꯕꯤ ꯑꯗꯨꯒꯨꯝꯕꯤ ꯌꯥꯝꯅ ꯐꯥꯎꯔꯕꯤ ꯅꯣꯚꯦꯂꯤꯁ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯤꯡ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯃꯅꯤꯄꯨꯔꯗ ꯑꯏꯕꯤ ꯀꯌꯥꯃꯔꯣꯝ ꯂꯩ꯫ ꯑꯏꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈꯤꯕꯤ ꯑꯃꯗꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯍꯥꯏꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ ꯑꯁꯤꯅꯤ꯫ ꯁꯛꯅꯥꯏꯔꯕꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯅꯣꯚꯦꯜ ꯀꯌꯥꯃꯔꯣꯝ ꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯈꯔꯗꯪ ꯄꯜꯂꯕꯗ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯁꯪꯕ ꯅꯣꯡꯖꯥꯕꯤ ꯍꯣ ꯃꯦꯛꯁꯤꯀꯣ, ꯑꯗꯨꯒ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯔꯝꯕꯅꯤ꯫ ꯇꯣꯄꯤꯛ ꯑꯁꯤ ꯇꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯁꯤ ꯀꯅꯥꯅꯣ, ꯃꯍꯥꯛ ꯀꯗꯥꯏꯗ ꯄꯣꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩ ꯇꯦꯟꯇꯛꯅ ꯅꯈꯣꯏꯗ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ 1922ꯗ ꯄꯣꯛꯏ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ 2011ꯗ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 17ꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯣꯛꯏ꯫ ꯃꯍꯥꯔꯥꯖ ꯆꯨꯔꯆꯥꯟ ꯁꯤꯡꯍ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯙꯅꯃꯟꯖꯨꯔꯤ ꯗꯦꯕꯤꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯅꯕꯗꯤꯞꯇ ꯂꯩꯗꯨꯅ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯀꯣꯂꯦꯖꯇꯒꯤ ꯕꯤ.ꯑꯦ. ꯄꯥꯁ ꯇꯧꯏ꯫ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯕꯤ.ꯑꯦ. ꯄꯥꯁ ꯇꯧꯕ ꯑꯍꯥꯟꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯟꯖꯥ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯕꯤ.ꯑꯦ. ꯄꯥꯁ ꯇꯧꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯍꯥꯏꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅꯤ꯫ (1965) ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ, ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ, ꯀꯧꯕ ꯋꯥꯔꯤꯃꯆꯥ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯃꯆꯥ ꯏꯕꯒꯤ ꯋꯥꯔꯤꯃꯆꯥ ꯑꯏꯕꯤ ꯑꯣꯏꯅ ꯁꯛꯈꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯅ 1965ꯗ ꯃꯍꯥꯛꯅ ꯋꯥꯔꯤꯃꯆꯥ ꯑꯃ ꯏꯈꯤ꯫ ꯋꯥꯔꯤꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯏꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯃꯛꯇꯗ 1966ꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯅ ꯃꯍꯥꯛꯄꯨ ꯖꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯒꯣꯜꯗ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡꯒꯥꯏꯔꯛꯇ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛꯁꯤ ꯖꯥꯃꯤꯅꯤ ꯁꯨꯟꯗꯔ ꯒꯨꯍꯥ ꯒꯣꯜꯗ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫
महाक वारी मचादा नतना उपन्यास नाटक क्यामरोम इरमी अदुगा फिल्म की स्क्रिप्ट वारेंग इसई मेघना चिंबसु ई अनुवाद अमसुनी अदुना राइटर ओइरिबा महाराज कुमारी विनोदिनी असी अनुवाद हाइबधी अतोपा लोनदगिसु ट्रांसलेट तौदुना हंतोक्तुना अईबी नुपी अमा ओइरमी महाक असी उपन्यास इबदा मसक नायरबी अईबी अमसुनी अदुना हौजिक नैनगदोरिबा असी महाराज कुमारी विनोदिनी इबा नखोगी लारिक यावबा मणिपुरी नाचोम हारिबा लारिक अदुगी वारेंगी सरुक अमा ओइरिबा इम्फाल तुरेंगी इतामचा हारिबा अदुगी नि नैनगदोरिबसी मुन्ना तारो अंगांसा इम्फाल तुरेल असिदा मतम अमदा अखोइना करी करी तौरंबगे हाइबदुगी मतंगदा महाराज कुमारी विनोदिनीना सैथारी मधु अखोइ तामिनसी यिंगमिनसी हौजी उलिबसी इम्फाल तुरेंगी इतामचा हारिबा वारी मचा अदुगीनी इतामचा ngarang चटखरे लाइश्रम मेदागी ट्रकना अवांग बीओसी फावबा थिंतोक पीखी मिसरालना पुबा याबा पोत चई मखई पुखी अतैना होंगना योंथोलंबा याई खंगना चानाबदा पिथोलंबसु उहोवी हलकदौबा मांदे मिसराल लेकाइदा इतामचा मखुत समदुना लोइना उनरमी महाक यामना
ꯀꯞꯈꯤ ꯃꯥꯜꯂꯤ꯫ ꯃꯃꯤꯠ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝꯃꯤ, ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯉꯤ, ꯃꯆꯤꯟꯗ ꯍꯥꯏ, "ꯑꯩ ꯍꯜꯂꯛꯈꯤꯅꯤ, ꯑꯉꯥꯡꯁꯤꯡ ꯃꯇꯝ ꯈꯔ ꯗꯦꯁꯇ ꯊꯤꯟꯇꯣꯛꯎꯒꯦ ꯇꯧꯕꯅꯤ"꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯁꯇꯨꯔꯤꯗꯤ ꯍꯔꯥꯎꯔꯤꯕꯔꯥ ꯍꯔꯥꯎꯗꯕ꯭ꯔꯥ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯈꯨꯝꯂꯒ ꯃꯆꯥ ꯄꯤꯁꯛꯇꯨ ꯄꯝꯂꯒ ꯇ꯭ꯔꯛꯇ ꯃꯐꯝ ꯆꯥꯅ ꯐꯝꯃꯤ꯫ ꯁ꯭ꯇꯦꯟꯖꯥ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗ, ꯋꯥꯔꯦꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯙꯣꯕꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯙꯣꯕꯤꯁꯤꯡ ꯑꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯃꯈꯣꯏꯅ ꯐꯤ ꯁꯨꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯅꯤ꯫ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯏꯔꯤꯕꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯇꯥꯃꯆꯥ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯤ ꯁꯨꯗꯨꯅ, ꯍꯥꯏꯕꯗꯤ ꯙꯣꯕꯤꯒꯤ ꯊꯕꯛ ꯇꯧꯗꯨꯅ, ꯏꯁꯇ꯭ꯔꯤ ꯇꯛꯇꯨꯅ ꯑꯩꯈꯣꯏꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤꯔꯣꯜ ꯐꯥꯎꯕ ꯏꯁꯇ꯭ꯔꯤ ꯇꯛꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯇꯧꯍꯜꯂꯝꯃꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤꯃꯆꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯐꯤꯔꯨꯛ ꯐꯤꯔꯥꯡ ꯈꯨꯝꯂꯒ ꯃꯆꯥ ꯄꯤꯁꯛꯇꯨ ꯄꯝꯂꯒ ꯇ꯭ꯔꯛꯇ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯃꯆꯥꯗꯤ ꯇ꯭ꯔꯛꯇꯒꯤ ꯃꯉꯛ ꯂꯤꯊꯣꯛꯍꯧꯏ, ꯑꯎ ꯑꯎꯕ ꯃꯤ ꯀꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯁꯅꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥ, ꯑꯩ ꯌꯥꯎꯁꯪꯗ ꯂꯥꯛꯀꯦꯀꯣ, ꯅꯪꯒꯤ ꯖꯣꯏꯄꯨꯔ ꯁꯥꯔꯤ ꯂꯩꯔꯛꯀꯦꯀꯣ"꯫ "ꯍꯣꯏ, ꯂꯩꯔꯛꯀꯦ. ꯅꯪꯒꯤ ꯖꯣꯏꯄꯨꯔ ꯁꯥꯔꯤ ꯂꯩꯔꯛꯀꯦꯀꯣ"꯫ "ꯍꯣꯏ, ꯂꯩꯔꯛꯀꯦ. ꯑꯕꯣꯛ, ꯅꯪꯒꯤ ꯅꯃꯥꯕꯥꯂꯤ ꯂꯩꯔꯛꯀꯦ. ꯑꯗꯨꯒ ꯕꯨꯕꯨꯡꯗꯣ, ꯑꯩꯒꯤ ꯂꯥꯏꯙꯤ ꯁꯤꯡꯗꯣ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯌꯨ, ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯦ ꯍꯥꯏꯕꯗ, ꯃꯇꯝ ꯀꯨꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ꯫ ꯏꯇꯥꯃꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ, ꯃꯥꯒꯤ ꯗꯦꯁꯇ ꯆꯠꯄꯗ ꯏꯇꯥꯃꯆꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯃꯤꯁꯔꯥꯜ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯇꯛꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗ, ꯃꯤꯁꯔꯥꯜ ꯍꯥꯏꯔꯤꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯁꯤ, ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯁꯨꯀꯣ, ꯃꯄꯥ ꯕꯤꯍꯥꯔꯤꯂꯥꯜ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯤꯁꯔꯥꯜꯒꯤ ꯃꯄꯥ ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯃꯃꯥ ꯁꯨꯀꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯦ꯫ ꯋꯥꯔꯤ ꯂꯤꯈꯤ, ꯁꯨꯀꯣꯅ ꯏꯁꯇ꯭ꯔꯤ ꯇꯛꯄ
ꯐꯤ ꯊꯤꯟꯕ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯕꯤ ꯁꯨꯀꯣꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯐꯝꯇꯣꯛꯏ, ꯐꯅ ꯀꯨꯏꯅ ꯐꯝꯇꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯥꯅ ꯍꯥꯏ, "ꯀꯅꯥꯅꯣ ꯆꯥꯎꯅꯨ ꯀꯥꯝꯗꯥꯔ ꯍꯥꯏꯕ ꯃꯅꯤꯔ ꯁꯦꯞ ꯇꯧꯕ ꯑꯃꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯩꯕ ꯃꯇꯝꯗ ꯁꯨꯀꯣꯒꯤ ꯃꯄꯥ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯑꯗꯨꯒ ꯁꯨꯀꯣꯒꯤ ꯃꯄꯥ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯄꯥꯈꯪ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯄꯁꯨ ꯆꯥꯎꯅꯨ ꯀꯥꯝꯗꯥꯔꯅꯅꯤ"꯫ ꯋꯥꯔꯤ ꯌꯥꯝꯅ ꯂꯤ ꯁꯨꯀꯣꯅ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯙꯣꯕꯤ ꯑꯃꯁꯨꯡ ꯐꯤ ꯏꯁꯇꯤ ꯇꯛꯄꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯅꯥꯅ ꯂꯤꯔꯛꯄꯒꯦ ꯍꯥꯏꯕꯗ ꯃꯤꯁꯔꯥꯜꯒꯤ ꯃꯃꯥ ꯁꯨꯀꯣꯅ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯑꯣꯏꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏ ꯂꯥꯛꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯨꯅ ꯁꯨꯀꯣ ꯑꯃꯁꯨꯡ ꯕꯤꯍꯥꯔꯤꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯨꯀꯣ ꯑꯃꯁꯨꯡ ꯃꯄꯥ ꯕꯤꯍꯥꯔꯤꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯨꯀꯣꯒꯤ ꯃꯄꯥ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯑꯁꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯥꯎꯅꯨ ꯀꯥꯝꯗꯥꯔꯅꯤ ꯀꯧꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯥꯈꯪ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯕꯨ ꯄꯣꯛꯄ ꯏꯄꯨꯗꯣ ꯙꯣꯕꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥꯛ ꯃꯔꯜ ꯑꯗꯨꯝ ꯂꯩ꯫ ꯋꯥꯔꯤ ꯑꯁꯤ ꯁꯨꯀꯣꯅ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯁꯨꯀꯣꯒꯤ ꯃꯄꯥꯕꯨ ꯄꯣꯛꯄ ꯏꯄꯨ ꯑꯁꯦ ꯙꯣꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯐꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯃꯥꯒꯤ ꯒꯙꯥ 4 ꯂꯩꯔꯝꯃꯤ꯫ ꯖꯃꯨꯅꯥ ꯇꯨꯔꯦꯜꯗ ꯂꯥꯛꯄ ꯃꯔꯝꯅ ꯂꯧ ꯎꯗꯕ ꯃꯇꯝꯗ ꯏꯄꯨꯅ ꯂꯧꯒꯤ ꯂꯧꯈꯣꯡ ꯕꯨꯝꯕꯥꯏꯗ ꯍꯦꯛ ꯍꯦꯛ ꯐꯤ ꯁꯨꯕꯅꯤ꯫ ꯕꯨꯝꯕꯥꯏꯒꯤ ꯏꯁꯤꯡꯗꯤ ꯌꯥꯝꯅ ꯂꯨꯏ, ꯂꯧꯔꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯆꯦꯟꯕꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯅ ꯁꯨꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯋꯥꯔꯤ ꯂꯤꯔꯛꯄꯒꯦ ꯍꯥꯏꯕꯗ ꯁꯨꯀꯣꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨ ꯄꯣꯛꯄ ꯃꯄꯨ ꯑꯁꯤ ꯙꯣꯕꯤ ꯑꯣꯏꯖꯔꯕꯁꯨ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯍꯥꯏꯕꯗꯤ ꯙꯣꯕꯤ ꯑꯣꯏꯕꯒꯤ ꯐꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯒꯙꯥ 4 ꯂꯩ꯫ ꯒꯙꯥ ꯍꯥꯏꯕꯗꯤ ꯁꯒꯣꯜꯗꯧꯅ ꯇꯧꯕ, ꯅꯦꯝꯇꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯤ ꯁꯨꯗꯨꯅ ꯙꯣꯕꯤꯒꯤ ꯊꯕꯛ ꯇꯧꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯅꯁꯨ ꯈꯪꯂꯝꯂꯒꯅꯤ, ꯋꯥꯔꯤꯗ, ꯁꯤꯅꯦꯃꯥꯗ ꯅꯠꯇ꯭ꯔꯒ ꯄꯤꯛꯆꯔꯗ ꯑꯩꯅ ꯌꯦꯛꯂꯤꯕ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯑꯁꯤ ꯅꯈꯣꯏꯅ ꯎꯔꯝꯕ ꯌꯥꯔꯦ꯫ ꯍꯥꯏꯔꯤꯕ ꯇꯥꯖ ꯃꯍꯜ ꯍꯥꯏꯔꯤꯕ ꯑꯒ꯭ꯔꯥꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯑꯁꯤ ꯖꯃꯨꯅꯥ ꯇꯨꯔꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯑꯁꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯦꯟꯕ, ꯌꯥꯝꯅ ꯐꯖꯕ ꯏꯁꯤꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯖꯃꯨꯅꯥꯒꯤ ꯇꯨꯔꯦꯜꯒꯤ ꯑꯔꯨꯕ ꯏꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯐꯤ ꯁꯨꯗꯨꯅ
ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯤ ꯁꯨꯕ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯃꯄꯥ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯙꯣꯕꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯎꯕ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯩꯇꯩꯁꯤꯡꯒ ꯈꯪꯅꯔꯛꯄꯅꯤ꯫ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯅ ꯐꯤ ꯁꯨꯕꯗꯒꯤ ꯃꯈꯣꯏꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯤꯑꯣꯏꯁꯤꯡꯅ ꯖꯃꯨꯅꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯐꯤ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯁꯨꯀꯣꯁꯨ ꯑꯗꯨꯝ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯀꯣꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ꯫ ꯁꯨꯀꯣꯅ ꯇꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯥꯔꯤ ꯍꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯨꯀꯣ ꯁꯥꯔꯤ ꯍꯥꯏꯅ ꯐꯖꯕꯗ ꯐꯥꯎꯔꯝꯕꯅꯤ꯫ ꯁꯥꯔꯤꯗꯤ ꯉꯟꯇꯥꯅ ꯁꯤꯈꯤ ꯃꯅꯤꯄꯨꯔ ꯑꯁꯤꯃꯛꯇꯗ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯁꯨꯀꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯁꯥꯔꯤ ꯍꯥꯏꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯁꯥꯔꯤꯗꯤ ꯉꯟꯇꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁ꯭ꯇꯤ ꯇꯛꯄ ꯑꯃꯁꯨꯡ ꯙꯣꯕꯤꯒꯤ ꯊꯕꯛ ꯇꯧꯕ ꯙꯣꯕꯤꯒꯤ ꯐꯤ ꯁꯨꯍꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯨꯀꯣꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯗꯦꯁꯇꯒꯤ ꯂꯥꯛꯄ ꯙꯣꯕꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯋꯥꯔꯦꯡ ꯑꯁꯤꯗꯒꯤ ꯃꯍꯥꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯗꯦꯕꯤꯅ ꯏꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯥꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯙꯣꯕꯤ ꯑꯁꯤ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯕꯒꯦ ꯍꯥꯏꯕꯗ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯍꯥꯏꯔꯤꯕ ꯙꯣꯕꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔ ꯁꯥꯍꯦ ꯄꯨꯝꯅꯃꯛ ꯕꯕꯥꯅ ꯁꯨꯕ ꯀꯄ꯭ꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯠꯄꯣꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯁꯨꯀꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯁꯨꯕ ꯐꯤ ꯑꯃꯁꯨꯡ ꯁ꯭ꯇꯤ ꯇꯛꯄ ꯐꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝꯗꯨꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯁꯤ ꯁꯦꯠꯂꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯁꯨꯀꯣꯅ ꯑꯃꯨꯛꯁꯨ ꯆꯥꯎꯊꯣꯛꯆꯩ ꯏꯅꯦ ꯁꯨꯀꯣꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯨꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯤ ꯇꯛꯄ ꯅꯠꯇ꯭ꯔꯒ ꯐꯤ ꯁꯨꯕ ꯊꯕꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯍꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯥ꯫ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯩꯔꯪ ꯁꯥꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯔꯪ ꯁꯥꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯅꯈꯣꯏ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯗꯤ ꯀꯔꯤꯅꯤ ꯍꯥꯏ ꯋꯥꯔꯦꯡ ꯑꯁꯤꯗ꯫ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯩꯔꯪ ꯁꯥꯕ ꯑꯁꯤꯅꯤ꯫
ꯃꯥꯅ ꯃꯌꯨꯝꯗ ꯁꯥꯔꯒ ꯍꯦꯛ ꯍꯦꯛ ꯌꯣꯜꯂꯤ꯫ ꯃꯇꯝꯗꯤ ꯈꯔ ꯆꯪꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯁꯤꯡ ꯆꯪꯗꯦ꯫ ꯑꯩꯁꯨ ꯂꯨꯄꯥ 10 ꯄꯤꯗꯨꯅ ꯑꯃ ꯂꯩꯍꯧꯏ꯫ ꯌꯥꯝꯅ ꯐꯩ꯫ ꯀꯔꯤ ꯂꯩꯔꯪꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅ ꯁꯨꯀꯣꯅ ꯁꯥꯕ ꯂꯩꯔꯪ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ, ꯑꯗꯨꯒ ꯁꯤꯡꯁꯨ ꯆꯪꯗꯕ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯪꯅꯤ꯫ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯁꯨꯀꯣꯒꯤ ꯃꯄꯨꯔꯣꯏꯕ ꯕꯤꯍꯥꯔꯤꯂꯥꯜꯅ ꯃꯀꯨꯕꯣꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯉꯥꯡꯁꯥ ꯁꯨꯀꯣꯒꯤ ꯃꯄꯥ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯅꯤ꯫ ꯑꯗꯨꯒ ꯁꯨꯀꯣꯅ ꯀꯅꯥꯗ ꯃꯌꯨꯝ ꯄꯥꯜꯂꯤ? ꯕꯤꯍꯥꯔꯤꯂꯥꯜ ꯍꯥꯏꯔꯤꯕ ꯑꯁꯤꯗꯅꯤ꯫ ꯑꯗꯨꯅ ꯁꯨꯀꯣꯅ ꯕꯤꯍꯥꯔꯤꯂꯥꯜꯗ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯁꯨꯀꯣꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯃꯀꯨꯕꯣꯛ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯀꯤ ꯁꯤꯟꯐꯝꯗꯤ ꯀꯔꯤꯅꯣ? ꯐꯤ ꯁꯨꯕ, ꯐꯤ ꯏꯁꯇꯤ ꯇꯛꯄ ꯑꯗꯨꯅꯤ꯫ ꯁꯤꯟꯐꯝ ꯑꯁꯤ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯔꯦ꯫ ꯕꯤꯍꯥꯔꯤꯂꯥꯜꯗꯤ ꯃꯩꯇꯩꯂꯣꯟꯁꯨ ꯊꯣꯛꯇꯦ, ꯌꯥꯝꯅ ꯄꯪꯖꯩ, ꯅꯤꯉꯝꯖꯗꯦ꯫ ꯃꯤꯒ ꯈꯠꯅꯕ ꯇꯥꯔꯦ ꯏꯅꯦ ꯁꯨꯀꯣ꯫ ꯀꯥꯡ ꯄꯟꯊꯥꯗ ꯃꯤꯅ ꯈꯦꯆꯤ ꯊꯤꯜꯂꯛꯄꯁꯨ ꯏꯅꯦ ꯁꯨꯀꯣꯒꯤꯅꯤ꯫ ꯑꯗꯨꯅ ꯁꯨꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯁꯨꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯏ꯫ ꯑꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯗ ꯁꯨꯀꯣꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏ ꯗꯣꯕꯤꯁꯦ ꯊꯕꯛ ꯀꯟꯃꯟꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯀꯌꯥ ꯄꯨꯟꯁꯤꯗꯦ ꯍꯥꯏꯅꯩ꯫ ꯂꯩꯕ ꯌꯥꯔꯤꯄꯣꯠꯅꯤ꯫ ꯁꯨꯀꯣ ꯃꯇꯩ ꯃꯅꯥꯎꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯦ꯫ ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯍꯤ 10 ꯁꯨꯕꯤ ꯃꯧꯗꯤ ꯗꯦꯁꯇ ꯂꯩꯔꯤ ꯍꯥꯏ꯫ ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯗꯣꯕꯤꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯟꯅ ꯂꯩꯒꯟꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯁꯤ ꯊꯕꯛ ꯑꯀꯟꯕ, ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯑꯗꯨꯅ ꯂꯩꯕ ꯌꯥꯔꯤꯕ ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯁꯨꯀꯣ ꯑꯁꯤ ꯌꯥꯝꯅ ꯉꯟꯇꯥꯅ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯏ꯫ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯕꯗ ꯃꯤꯁꯔꯂꯥꯜ꯫ ꯑꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯦ, ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯔꯦ꯫ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯑꯁꯤ ꯄꯥꯈꯪ ꯐꯥꯗꯨꯅ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯍꯤ 10 ꯁꯨꯕꯤ ꯃꯧꯗꯤ ꯗꯦꯁꯇ ꯂꯩꯔꯤ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗꯀꯤ ꯃꯁꯨ ꯁꯨꯀꯣꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯌꯨꯝꯕꯨ ꯆꯠꯂꯨꯏ꯫ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ
ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯁꯨꯀꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯑꯁꯤ ꯄꯥꯈꯪ ꯄꯨꯡꯀꯛ ꯁꯥꯎꯗꯅ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯗ ꯋꯥꯍꯪ ꯑꯃꯒ ꯍꯪꯒꯦ, ꯅꯈꯣꯏ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯁꯨꯀꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯅꯈꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯁꯨꯀꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯤꯁꯔꯥꯜ ꯀꯧꯏꯀꯣ ꯑꯉꯥꯡꯁꯥ꯫ ꯑꯗꯨꯅ ꯕꯤꯍꯥꯔꯤꯂꯥꯜ ꯑꯃꯁꯨꯡ ꯁꯨꯀꯣꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯔꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯂꯦꯟ ꯊꯥꯗꯗꯤ ꯈꯛ ꯆꯠꯂꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯆꯠꯂꯕꯁꯨ ꯀꯥꯂꯦꯟꯗꯗꯤ ꯕꯤꯍꯥꯔꯤꯂꯥꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯌꯥꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏꯗ, ꯃꯅꯤꯄꯨꯔꯒꯨꯝꯕ ꯅꯠꯇꯦꯗ꯫ ꯃꯌꯨꯝ ꯆꯠꯂꯨꯔꯒ ꯄꯥꯎ ꯇꯝꯂꯦ ꯃꯤꯁꯔꯤꯂꯥꯜꯅ꯫ ꯑꯗꯨꯅ ꯃꯤꯁꯔꯤꯂꯥꯜ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯗ, ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗ, ꯀꯥꯂꯦꯟꯗꯗꯤ ꯃꯈꯣꯏꯒꯤ ꯗꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯥꯏ, ꯑꯗꯨꯅ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯍꯥꯏꯅ ꯃꯤꯁꯔꯤꯂꯥꯜꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯨꯛꯇꯤ ꯏꯅꯦ ꯁꯨꯀꯣꯅ ꯃꯥꯒꯤ ꯗꯦꯁꯇ ꯒꯌꯥꯗꯥꯝꯗ ꯊꯥ 2-3 ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯃꯁꯨꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯇꯥꯅ ꯁꯥꯕ ꯄꯨꯋꯥꯇꯟ 2-2-3-3 ꯈꯪꯅ ꯆꯥꯟꯅꯕꯗ ꯌꯦꯜꯂꯛꯏ꯫ ꯑꯗꯨꯅ ꯁꯨꯀꯣꯒꯤ ꯃꯁꯨꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯗꯩꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯇꯥꯅ ꯁꯥꯕ ꯄꯨꯋꯥꯇꯟ 1-2-2-3-3 ꯆꯥꯅ ꯊꯛꯅꯅꯕ ꯌꯦꯜꯂꯛꯏ꯫ ꯃꯁꯨꯅꯨꯄꯤ ꯑꯗꯣ ꯃꯤꯌꯥꯝꯅ ꯏꯇꯥꯃꯆꯥ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯕꯗ ꯔꯥꯝꯗꯨꯂꯥꯂꯤꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯃꯆꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯔꯤꯅꯣ ꯑꯉꯥꯡꯁꯥ? ꯔꯥꯝꯗꯨꯂꯥꯂꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅꯤ꯫ ꯏꯅꯦ ꯂꯩꯈꯤꯗꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯊꯣꯛꯂꯝꯂꯒ ꯃꯤꯁꯔꯥꯜ, ꯂꯥꯏꯁ꯭ꯔꯝ, ꯃꯦꯙꯥ ꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯌꯥꯗ ꯂꯩꯕ ꯈꯔ ꯆꯥꯎꯕ ꯌꯨꯝ ꯌꯦꯡꯗꯨꯅ ꯚꯔꯥ ꯂꯩꯔꯦ꯫ ꯑꯗꯨꯅ ꯁꯨꯀꯣꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ, ꯃꯦꯙꯥꯒꯤ ꯍꯣꯇꯦꯜꯒꯤ ꯃꯌꯥꯗ ꯂꯩꯕ ꯈꯔ ꯆꯥꯎꯕ ꯌꯨꯝ ꯌꯦꯡꯗꯨꯅ ꯚꯔꯥꯗ ꯂꯩꯔꯦ꯫ ꯌꯨꯝꯗꯤ ꯀꯌꯥ ꯐꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯏ ꯈꯔ ꯁꯪꯉꯤ, ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯁꯨ ꯂꯩ, ꯐꯤꯔꯣꯜ ꯐꯧꯕꯗꯤ ꯐꯧꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗ ꯐꯤ ꯁꯨꯕ ꯙꯣꯕꯤꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯐꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯐꯧꯗ꯭ꯔꯕꯗꯤ, ꯃꯐꯝ ꯆꯥꯅ ꯐꯧꯐꯝ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯤ ꯁꯨꯕ ꯂꯥꯛꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯁꯨꯔꯤꯕ ꯐꯤꯔꯣꯜ ꯐꯖꯅ ꯁꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯗꯣꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯤꯁꯔꯤꯂꯥꯜꯅ ꯌꯨꯝ ꯐꯖꯗ꯭ꯔꯕꯁꯨ ꯈꯔ ꯆꯥꯎꯕ ꯂꯝꯄꯥꯛ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯤꯕꯅꯤ꯫
ꯑꯗꯨꯝ ꯈꯪꯂꯦ ꯃꯤꯁꯔꯥꯜ ꯇꯪ ꯇꯥꯅ ꯂꯩꯔꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯍꯥꯏꯈꯤ ꯃꯤꯁꯔꯤꯂꯥꯜ ꯑꯉꯥꯡ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯇꯥꯔꯦꯗꯅ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗ ꯃꯤꯁꯔꯤꯂꯥꯜ ꯅꯪ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯛꯂꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯣ, ꯅꯈꯣꯏꯒꯤ ꯐꯤ ꯁꯨꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯣ, ꯃꯅꯤꯄꯨꯔꯗ ꯂꯩꯔꯣ, ꯅꯈꯣꯏꯒꯤ ꯗꯦꯁ ꯒꯌꯥꯗ ꯆꯠꯂꯨꯔꯅꯨ, ꯒꯌꯥꯙꯥꯝꯗ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯏꯅꯦ? ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ ꯁꯨꯀꯣꯅ ꯍꯥꯏꯔꯝꯃꯤ, ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯏꯅꯦ? ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯐꯖꯔꯤꯃꯈꯩ ꯈꯨꯝꯇꯣꯛꯂꯛꯏ꯫ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯂꯨꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯣꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯏꯅꯦ? ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯐꯖꯔꯤꯃꯈꯩ ꯈꯨꯝꯇꯣꯔꯛꯏ꯫ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯂꯨꯔꯦ꯫ ꯑꯗꯨꯅ ꯕꯤꯍꯥꯔꯤꯂꯥꯜꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯏꯆꯦ? ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯍꯧꯔꯒ ꯍꯥꯏꯕꯗꯤ ꯕꯤꯍꯥꯔꯤꯂꯥꯜꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤ ꯄꯣꯂꯣꯏꯈꯤ꯫ ꯑꯗꯨꯅꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯏꯃꯥ ꯁꯛꯂꯕꯅꯤ, ꯏꯄꯥ ꯁꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕꯤ ꯔꯥꯝꯗꯨꯂꯥꯂꯤ ꯂꯥꯏꯁ꯭ꯔꯝ ꯃꯇꯝꯗ ꯂꯩ꯫ ꯂꯥꯏꯁ꯭ꯔꯝ ꯃꯦꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯁꯅꯥꯒ ꯌꯥꯝꯅ ꯇꯤꯟꯅꯩ, ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯌꯥꯝꯅ ꯏꯇꯥꯃꯆꯥ ꯍꯥꯏꯗꯨꯅ ꯂꯛꯅꯕꯗꯒꯤ ꯏꯇꯥꯃꯆꯥ ꯍꯥꯏꯔꯒ ꯈꯪꯅꯈꯤꯕꯅ ꯃꯥꯒꯤ ꯃꯃꯤꯡ ꯔꯥꯝꯗꯨꯂꯥꯔꯤ ꯃꯨꯠꯈꯤꯗꯨꯅ ꯃꯤꯌꯥꯝꯅ ꯏꯇꯥꯃꯆꯥ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯑꯍꯜꯁꯨ ꯅꯍꯥꯁꯨ ꯂꯣꯏꯅꯃꯛ ꯏꯇꯥꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ 6ꯇ ꯔꯥꯝꯗꯨꯂꯥꯔꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯗꯥꯒꯤ ꯃꯌꯨꯝꯗ ꯂꯩ꯫ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯃꯦꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯁꯅꯥ ꯍꯥꯏꯅ ꯑꯃ ꯂꯩ꯫ ꯏꯕꯦꯝꯁꯅꯥ ꯑꯁꯤꯒ ꯃꯤꯁꯔꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯝꯗꯨꯂꯥꯂꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯥꯝꯗꯨꯂꯥꯔꯤ ꯍꯥꯏꯗꯗꯨꯅ ꯏꯇꯥꯃꯆꯥ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯑꯍꯜꯅꯁꯨ ꯅꯍꯥꯅꯁꯨ ꯂꯣꯏꯅꯃꯛꯀꯤ ꯏꯇꯥꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯥ
ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯍꯥꯏꯔꯤꯕꯤ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎ ꯃꯃꯤꯡ ꯂꯩꯔꯕꯤ ꯀꯕꯤ ꯑꯁꯤꯅ ꯏꯕ ꯋꯥꯔꯦꯡ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯇꯥꯃꯆꯥ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯄꯥꯔꯠ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯜꯂꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯄꯥꯔꯠ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯅꯈꯣꯏꯗ ꯌꯨꯝꯗ ꯇꯧꯔꯛꯅꯕ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟ ꯈꯔ ꯄꯤꯒꯦ꯫ ꯅꯈꯣꯏꯅ ꯌꯨꯝꯗ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯝ ꯑꯦꯁꯥꯏꯟꯃꯦꯟ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯅꯝꯕꯔ ꯀꯣꯛꯇ ꯃꯤꯁꯔꯥꯜ ꯀꯗꯥꯏꯗ ꯄꯣꯛꯄꯒꯦ? ꯑꯗꯨꯒ ꯁꯝꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯇꯥꯃꯆꯥ ꯀꯅꯥꯅꯣ? ꯂꯥꯏꯗ ꯏꯇꯥ ꯑꯩ ꯌꯥꯎꯁꯪꯗ ꯂꯥꯛꯀꯦꯀꯣ, ꯅꯪꯒꯤ ꯖꯣꯏꯄꯨꯔ ꯁꯥꯔꯤ ꯂꯩꯔꯛꯀꯦꯀꯣ꯫ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅ ꯀꯅꯥꯗ ꯍꯥꯏꯈꯤꯕꯅꯣ? ꯀꯔꯝꯕ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯅꯣ? ꯃꯤꯠꯇ ꯂꯥꯏꯁ꯭ꯔꯝ ꯃꯦꯙꯥ ꯀꯅꯥꯅꯣ? ꯄꯥꯗ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯙꯣꯕꯤ ꯑꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ 5 ꯑꯁꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯇꯧꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯇꯥꯃꯆꯥ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯇꯥꯃꯆꯥꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯗꯨ ꯅꯩꯅꯁꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯗꯨ ꯄꯥꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫